Election manifesto da afasfa ki matang haptuna nainabagi mahut lamdam sida thokiba Meehat-Meepungi Thoudok sing Leingakna kadai fawa Thoudang Louduna Wayel Phanghanba Yagadage haibrom da Khannabiyu haina Imphal ki president Takhelmamna phongdorukli wafum singasi palace compound leba lamyan masanglen da pangthokiba extrajudicial executive victim families association Manipur Imphal lingkhat ki tara taret lak suba foundation day gi thorom da phongdokibane thorom maduda Takhelmamna hai Manipur da thokiba Meehat-Meepun singi Achumba Wayel Puthongna bahona duna lakna basunga si phawba asuma Wayel phangma ngamdana leire kumza lisingani tarani thoi tarahum doida thokiba Thoudok singi investigation chathana ba Supreme Court na CBI da sinakrabasu ngasi phawba case singa dugi Wayel amata puthokpa leitre Central Security Force ke personnel kya senaba Meehat-Meepun gi Tongan ba case kya di Ministry of Home Affairs na prosecution sanction pirakta ba maram na makata na case athaba yadana leire aduma po state force ke personnel sa maram di trial sathari haiki mana makata raduna legislators singna election victim oiraba kayagi imung manungda afasfa amadi fact encounter ge Thoudok singda mijeng sangani haina mikhal mayada thajaba piramba kaya laikrai Truth Commission semduna casing ase loisina bahona gane haina phongdokiba wafum fawba laikrabasu ngasi fawba thabak to onthopangam dana leiri matang sida aikoi gi lusingbani haina leiri bus singa sida miyamna kari thajaba laikigani haina sumhana makha tana phongdoki amoromda thoromgi sorgam oina kumjali singani kumma panda lamdam sidagi laloba sing pumun bunhat kani hairi basi fact encounter amuk horakadori bara haiba thimda social scientist Dr. Danabir Lystrom moderator oiduna kanai nenabagi thormam su pangthoki maduda hanigi additional SP loina social activist Brinda Thonongzam Indira Gandhi National Tribal University ge associate professor Dr. Homen Thangzam United News of India Imphal ge Sibiro Ningtho Khongjam Saitazit amadi human rights defender advocate Wahengbam Joykumar panelist oina sarugaki loinana Rahmat Peace and Mercy Laureate Award fangakraba Ketrimim Onilbu Harau Taramna opagi tharmam su pangthoki However, 2017 da aina sigi matang na panjari je election maya duna chala banina victim family sing da promise to biramba khoi gi BJP gi lengak sta ina pen da phungdok chaning badi makhoi he hek haye bako khoi asfa armed forces special power act amadi fake encounter gi cases sing asida miyeng changani na khoi gi da mangta khoi lekoni truth commission semgani aduga athuba da casing ase conviction piraga casing di loisana bo honna mina si haibase akoi yanagi ba wari saba laye bako adubu ngasi phawbada makhoi na haigi ba wasu akoi da kaisu thajaba su piraktre aduga akhoi asa ju amta makhoi de thajaba amta leidre ba hoji BJP lengak sida BJP gi Congress ki na hunaraga makhoi gi asoiba singje si matam dana sine na hunaraga leibe mahuta khoi haina palak ba saka do akhoi gi di lengak ne BJP na pangira Congress na pangira haibam thokpa akhoi gi victim family gi side gi di mapung phana trial chathabiraga kari da soirige kari da walige casing asi ase makhoi na masi phawbo lawbi ba haibi ba amta leite ko adugi pen da ba nungai ta badudi lengak ta leijai